LEI-INGKHOL gi wathok asigi matangda mari leinaba officers singna kupna yengsinnaba Union Minister of State RAMDAS na Manipur gi Governor Ajay Kumar Bahala da KHANGHANKHRE LEI-INGKHOL kanbal lupna hauzik LEI-INGKHOL da leiriba miam eviction tawgani haibagi leiriba wathok asiga mari leinana Anil Moinamna haukiba August 19 da Republican Party of India Adwalegi National Secretary Maheshwar Thaunawjam gi kuthangda Union State Minister Ramdas Atwale da memorandum ama pishinki memorandum adugi paukum pirakladuna Union State Minister Ramdas Atwale na haukiba September 2 da Manipur Governor Ajay Kumar Bahala da hiramasigi matangda mari leinana department gi miyoi singna kupna yengsinnaba khangalakibani hairi LEI-INGKHOL kanbalup ki President Anil Maimomna khutiek piriduna pisin kiba memorandum aduda LEI-INGKHOL da leiriba miyam asi kadaidagi kamdauna leirakhiba leingak na kamdauna thamkiba miyam asigi fangfam thokpa hak na chingba pumba palli hairiba memorandum aduga loinana Union MoS na Manipur Governor da LEI-INGKHOL gi wathok asida Governor na ahenba mityang changnaba wafam thamkibani hairi